Israel amasung Palestine gi marakta hausi akanba lan soknariba asida Manipur amadi Mizoram tagi chatuna Israel da laikiba Kuki Macha chani tarukna Laanmi Oina saruk yari haina The Times of India da fongba report amana hairi report asina makhatana hai chahi gayagi mamangdagi hongna India da lairiba Kuki Furup ki Miwoi sing asi Israel da chatuna Laibak aduda khunda laitaduna laibutanatana Israel Defense Force IDF da yauduna Laanmi Oina thabak tawduna lairibani Handak Israel da Hamas na landarakpadagi thokliba lan asida Israel gi miyoi kaya maram sikiba amadi fajinkiba asina maram oiraga reserve oina laibak adugi Laanmi lakh ahumga dasmik taruk kaukhatuna lan yawhankiba asida Manipur amasung Mizoram dagi Kuki Macha chani taruk yaukibani Hauzik faubada Israel da India dagi chatkiba Kuki Furup ki miyoi Lising manga hena khunda laitaduna lairi hairi report asina makhatana hai Israel da lairiba Geo sing asigi tongan ba Furup singi manungda Furup ama Hankhre haina thajanari mangkiba Furup adu India ki awang nongpok lamsing da khundariba Kuki Furup asini haina masana thajanari masina maram oiraga Israel nasu Furup asigi miyoi sing makhogi leibak da halaktuna nauna amuk khunda laitabagi ayaba piri Israel da banai menase haina khangnariba Kuki Furup ki miyoi amata handaki Israel gi lan asida sikiba di laite adubu yum amadi mai chaki India gi banai menase council gi chairman lalam hangsingna Times of India da fongdokpagi matung ina Israel da hauzik faubada khundariba Kuki Furup ki miyoi Lising mangarom asida Lising marina Manipur dagini Lising amana Mizoram dagini makoi sing asi chahi 30 rom gi mamang dagi tapna Israel da hanba haukibani hairi